Chatlasi laklo volume 2 bu tabiriba khwai tarabu Ramananda takhelambamna ikok nonduna khurumjari. Nungsiraba ichilenau shing isai asi tabibaga loinana Eshwor kanano amasung kari maramgidamak miyoibana Eshwor asibu asuk yamna darkar leiribano haibase amuktangdi wakhal dominasi. Sangsara asida aikhoi miyoiba khak natana thawai panba jiba ujek waya kayasu hingduna lei. Adubu thawai panba jiba kana amattana miyoiba aikhoina Eshwor ningbagum thibagum ningde amasung thide. Amuktang wakhal dominasi kari awatpa leibagidamak nahakna Eshwor bu thiribano. Lairabagira natraga ana ayek leibagira natragana punsi sangna hingnabagira. Amuktang wakhal tawbiyo. Eshwor gi wahayna di asumna hai mi pumnamak pap chele amasung Eshwor gi matik mangaldagi yamna sothare. Isilenaw shing Eshwor di mangalni achumbani amasung nungsibani. Adubu papti amambani minambani namthakni amasung achumba leitabaduni. Amambaga anganbaga leiminaba yadabagum. Isilenaw shing pap ka Eshwor ga su leiminaba yade. Miyoibana pap chenbagi maramna miyoiba Eshwor dagi lapna lei. Eshwor dagi lapna leibagi maramna ngasidi miyoibada nungsiba leitre achumba leitre amasung miyoibagi punchi amambana thalle. Hoi achumbane dharma pumnamak aphabane amasung aphaba pauta na pik thalle. Adubu laibak thibade miyoiba ikhoina pap chenbagi maramna dharmagi fajaraba pautaksing inba ngamdre amasung ipa ipusingna thambiramba achumba asengba dharmagi liklambu manghalle amasung arembada tahalle. Ipa ipusingna thambiramba achumba dharmagi pautak inbagi mahutta ngasidi huranba chinthiba minamba kalakpa mibu mangnanaba sinba masagi takhanba amasung mi hatpana dharmagi pautak kum chatnarakle. Nungsiraba marupsha pumnamakse papki mahai ngaktani. Dharmana nungsinaw haina tambi adubu nungsinaba ngamde. Dharmana aphaba taw haina takpi adubu tawba ngamde. Dharmana huran ganu haina tambi adubu aikhoina hurali. Karigino papnani pumnamak papki mahai ngaktani. Kaina kai poe tokpana tokpa poe haibugum ngasi pap chenba miyoiba aikhoina tawba khudingmak papki masak nakta oirakle. Maramdi dharmana pap kokpiba ngamde. Adubu ichilenaw shing Eshwor gi nungsibadi hongba naide miyoibadi Eshwor gi mamal naidraba athoiba amasung nungsiba khusemni. Miyoibana dharma gi achumbadi tawningba adubu tawbadi ngamdaba pap kokchaba punsidi phangjaningba adubu phangbadi ngamdaba awaba punsi asi uraga Eshworna taibang miyoibabu asukki matik nungsibiraduna miyoibabu achumba dharmagi pautak inba ngamhandriba nungsiba leihandriba fattaba punamaki haurakpham oiriba miyoibagi thamoi nungda phumduna leiriba pap asibu kokpinabagidamak papki balidan oina ngasidagi chahi lising ani khara henba mukki mamangda Jisuna sargagi nungairabu phambal thadokduna taibangda lengbirakhi amasung miyoibagi papki damak cross awaba khangduna I tabiki amasung thawai tabiki. Nungsiraba marov Jisu chingi Eshwor nate Mahaakki papki damak awaba khangduna thawai thabikiba kokpiba mapudune. Itihas ki lamai faktokduna yengba matamda Indiana British ki makuttagi ningtamba phangnanabagi damak Mahatma Gandhi Subhash Chandra Bose amasung athauba kayana awaba khangduna thawai thabiki. Loinana Iramdam Manipur state na British ki makuttagi ningtamba phangnanabagi damak Bir Tikendrajit Thangal General amasung Pauna Brajabasi athauba singna awaba khangduna thawaina pontha oikhi. Adubu nungsiraba ichilenaw sing miyoibana leliba khwaidagi tamthiraba papki amamba punsi asidagi miyoibabu kanbinanabagi damak amasung ningtamhanbinanabagi damak tade Jisu nattana kanana su thawai thabikhiba leite. Maram aduna mabu thajaba mi khudingna pap kokchaduna paptagi ningtamba phangjagani amasung taibang sana lupana leiba ngamnaroidaba nungsiba ingthaba
amasung harauba punsi pangjagani. Maramdi sangsar sida miyoibagi pap kidamak awaba khangbiduna amasung I tabiduna thawai thabi khiba mapude Jishu natana kanasu leite. Marupsa nungsiba ingthaba harauba amasung pap kokpibagi nungaiba punsi pamlabade chatlasi laglo Prabhu Jishu Krista gi nakta Mahaakki yathang illurasi Mahaakpu thajabeyo Mahak nahaki kanbiba mapuni Eshwor na nakpu loina biba oishano. Amen.